नखोइसु मरमदि तो हरवाम हागे मीसी लोइना मांगहलाबनी अंगांग नबी पुरो मांगाबनी नंगी नचादो सा फब ओइरो मयाम सिगी बदवा ले यान दाबै नाइसे करिगुम खुदों थिबा से नाथो एना खलो नयुम न कई दोय अखोई महला तरुक ना हदक लरु फिरेसे अखोई खोंगरो करिगुम ngasi हेबन मिसिदि मखा ताबा करिगुम अखोन पुरब मा हेक खंगो मतमदा नखोई हिम सोदोन गिनि लेबे यालो अपुन मन तौबनी एनी दोन को तो थेंगना ने कोय अखोई थेंगना ने थोराबनी साइता हौरे नुमिदांग हौगी मनुंगदा नखोई की अबू बकर की महलादा चलगा नंगी नुपा नखोई चलगा मखा ताबा तौरोय हाबिगी थाजब थंगदबनी सिदा करिगुम उसे थवैदना नखोई तौरगदी अखोई मयांगो थेंगनब ngamnagani ने खलगदी अखोई की वारे भायमगे नखोइदा नखोई लेबे यारोय थोंगमगनी जुमै थादी करि थोंगलबनो जुमै थागदबे आगदबे यावरेदना काय कियो मरु बि इमाम नमाज जाना जाना मा सोलो नहोगी मुगी थोदोक अथोक चलोय यावरोय मांगनी अंगां नुपि मजा इंखलप नौबा अंगां यावरी एकोटना हाइलिंगे ngasi dagi to adra to eko yoliji mani aine adu nei na mongon ma sa tai re haji nang tauru ko atop la bida tauro phajaba mong da hai sri yar si nang ju che piram na ngara piram dan piram da che ngara piram ko ngasi akhoi la ga hai la misi mala taru ki mini lai si akhoi isa ina umang bo loi re akhoi khudung thiba sidagi hena khudung thiningai leitre aduna sidagi hena khudung thiba lakhidobi misi mina thok ma tamda aduna ngasi dagi na hoi to o sina last warning ni yare ko to lo inshallah ro nan gi che su san to nan gi nati oi roi ko nan gi che nan gum na kai pi ba pi da oi ro handak gi tan thok ka dor mi mana ta ba handak gi tan thok ka dor mi asigi nupi asigi imungi misoi ko la medra makoi du su hairo makoi su technology lo yalam hen mana kan ba yaroi mana kan su yaro su yaroi mana kan mi ko Nangis dia tu sain tahu kan malah tu. Angang hukul ko makiluin na sila. अखोई महला तरुक ना मिफम फमगा वारे लौरे नमो से को वीडियो रमनी नोई पारबा हां अदुगी मखा ताबगा करिगुंबा नखोइना अंदरा निसासी जोनबा अदगा नंगी अलवोजन नन थांग यागनी को तिनि गने हाइये अदुग मुवा तबो यारोय हतन एखोइना तबि से सुसाइड तनि महला तरुक की मिनी उसितबा यारोय मखा ताबा करिगुंबा योन नखोइ की पाउतारबा खोंगलोन गनि युमदा मी लेलोय अंगांग नुबि लई तादोगनि अदुसु लम हेलेदना अखोइ लोइ थेंगनानि केस आम जितना तो नहीं मई था बोलो कहीं दो ऐकोई तो नहीं तो वो मनी मतलब दे ऐकोई नहन तकी सिकी पोचे हत्ते खाने का चुन हुए में आना हन तब दो हलकिनी न ले पनी हन्नद्रे मीना मिसी मीना थोको ओ देना मसीदन निसाचार के सीरे न खलो आई की नंगी लिलों के अंदर की मी लिशिंग का यानो लाइक तंग लिशी मपांदे लिशी का यानो खुदों थी बल्कि ऐकोई खुदों थी बल्कि कौन से चुन धर्म ने कोई चीज़ इसे आयु लाइट था बचन तमकरी खरा है करी निशा चार का मांगनी अच्छा आइए सिंह पुनः मग आंगा खबर कोई लोग मांग लोग आई की नंगी सिकी है ना रुपा मंगा तारा नो मगी जरा चखन न मगी तमता न कोई ने युवा लगा आई कोई ने युवा लगा चारी को खन दुना आई कोई की मुंग अम खतनी हिंग दोरी से इमुंग चामगी मपुन सिदे मांगल है मा रुपा लिसिंग लाख लाख चंगना ममा मपाना अजिंग अजे अतेंग बदा अफब सुदा लाइक तमले चाय ओ हेंदोन में अफबो हेंदोन में खन पुन मगी तुम मांग दो रजी अदुना से आई कोई तुमिन लेलरोय अखोन हौरे इहौसे नखोसु यौसिलो ngasi ko won mi sidagi sugum bagi fatama nisa yon bagi thawse to achi haibese sini aduga hayeng phobigi manungda nakhoi gi mala da chalaga noi gi mala gi imam sahab amase committee gi meeting apun ma khamin da ga ne makha taro tawroi haibigi signature sign launraga are pa wasak wada tawnaga tu achi haibi dai ko haise kari ko to deba taragadi makha taba kari ko thengnaragadi makha taba ngasi heba numit sidagi aigoi le changuri yum singchida kari gumba sugumba gi karba tawgi potai kari ko thengna taragadi thengni ba mi ju pharaga makha taba to goda mai koi ne ware talo gi ware mayum ma kai ta topa masjid namaz ma yahon daba janaza yaw daba kai pi daba haibil jingbai koi ne lep ri ware singdo thabak oina pangthok ka dabani aduna leiriba mahala gi chile naw singchina ne maru oina
दायित्व लौरगा नंगी महलागी मनुंगदा लेबसिंगसे नसा दायित्व लो दायित्व लो अदुगा मसी थिंगनब होनो ngamdraga ai khoi dairo ai khoi leira na khoi gi mateng pangana ba eni daka leiba khudi mo ai khoi mateng pangani malagi sini nau singa thamui sengna masi gi poche thingdaba yade haibi gi warep amagi makada towiyo nundang da ayuk da noi group toraga chai parga koi basi round chapiyo aduga kana gu chingnaba mi nisa chaba mi ni haiba chingnaba leiri pharaga check towiyo check tobu da pot yauro gadi mafam do khangna ba khoi thiraga mafam do adugi numit do degi hauna ahai mahala sinate lilong masa pumbada lehen da bhaise ai khoi warep ni masi mo ai khoi thang oina pangthok ka bani yare ko alu adu wari sa to chi mama ga roi na wa sum lo nang thang ga yang ni ko ken hai bro kana de yan to ba ko tum amana ne yo lambe yi la ko ne ma ne te yon ni ko te ne do de ane yo lamba adu sam ja sa yo mi tu na sa ri bra yo li bro ko noi di yo mayam video si ayakna social media da Facebook ta thengna jabani amasung video si aina yengseraba matung da ahan badadi maitei pangal gi ahalaman singbu hainingai leitana thagachari thodog asida asumna nisa thingbagi khongjang da leibak pu samaj pu manghaliba leikha tana manghaliba nisa thingbagi khongjang da achauba thodang ama lawbirakliba maitei pangal gi ahalaman singbu pabung singbu aigi maikei dagi hainingai leitana thagachari achauba yam chauba khongthang amani haiduna aina khanjai amasung asumna ꯑꯩꯈꯣꯏ gi marakta ꯑꯩꯈꯣꯏ gi jati gi marakta asigumba fattaba nisagi thabak isa su mangba mi su manghanba yaba thabak sing tawrakpa matamda ꯑꯩꯈꯣꯏ gi mi singna asumna thingba se asumaina thingnaba taragadi nisa se nongmadi soidina mangki gani ko mayam aduga drugs gumba mayam mi bu maru fangna manghanba haiba anaba laina asidagi kanba ngamgani haibase mayam aigi wakhalni yam thagachari mayam video si ujaba matamda suki matik harauba phongdokchari amasung ekhoi maitei pangal gi ahalaman singna packet pirakliba nisa thingbagi khongjang ase mai pakpa oibiu mai pakpa oisanu haiduna su ishor gi from the khuramjari aduga nungsijarba chilina oiche chalima pabung sing karigumba matang phongdoksage dharma punamakta nisa yonba mibu manghanba yaba thabak tawbagi ayaba amata pide mayam kanagumba amada manghanba yabagi ayaba se amata pide amasung isana isa manghanjabagi ayaba su pidabani maramaduna aina yaba lona yaba business mayam amalai aduga humang mamalna ikoi puk thanbase ikoi taibang malem sembirakpa mapugi wahaida ibani ikoina humang mamalna ikoina thabak suduna nomduna ikoina puk thanba ikoina chak chaba ikoina hingjaba se hairiba ishwar mahaki aning mani ko mayam maramaduna nisagi potlam yonbigano amasung masina maram oiraga leibak irang thogali misi mina thogali pochei huranba minungsi khangdaba nungsiba handarakpase asi yam chauba mo heliko nisagi potlam yonba amasung aina yadaba thabak tauba haibase ishwarna su yade aina su yade aduga ima ipana su yade ahallamana su yade ko mayam maramaduna dharma na takpiba nungsiba sing uthok minasi mibu manghanba dharma na yadabani aduna muslim dharma gi fajaba kaino do takpiba do ado akhoi uthok minasi ko mayam uthok piu aduga mase muslim khakta da natte maitai da oirega su any jati oirega su dharma amatana nisagi polam yonba yade maramaduna akhoi maitai pangal gi ahalaman singna lokhat pirakliba sigumlaba athoiba nisa thingbagi khongjang asida akhoi mayam yauminasi aduga akhoi gi manakta nisa yonba nachingba uragasu akhoi thingba amasung mayamna yonbiganu amasung nisagi polam asina leibak samaj mangalli amasung leibak kanbada already waraga leirba iramdam se kannaba honabada yokhatnaba honabada chauba thodang lominasi haibase aigi maikei dagi phongdokchari aduga amukasu hanna maitei pangalgi akhoi pabung sing ko ahalaman singbo dayanan laishram aigi maikei dagi amukasu hanna ikai khomnajari mai pakpo ibiu long live Manipur.